May ahumdagi HOURAKKHIBA Furup ANIGI Erang Asina Maram Oiraga Kangchup Chiru Khul Da Khundariba masing YAMJADABA Chiru Furup ki Khunja sing KHAMTHENGNA Wannare Chiru Furup ti KANADASHU TONGSINDE Kangchup Chiru Khul Da KHUTLAI PAIBASING AMATA CHANGBIRAKLANU HAINA Kangchup Chiru Khulgi Chief ALEN THANGA KHUTYEK PIDUNA THADORAKPA CHEROL AMANA HAIRI CHEROL ASINA MAKHA TARADUNA HAI FURUP ANIGI MARAKTA HOUJIK THOKLIBA Erang asida HENA AWABA NANGLIBA se APIKPA masing YAMJADABA FURUP AMA OIRIBA Chiru Furup asisu amane May ahumdagi ngasi faubada thokiba nongmai kapnabagi thodoksinda Kangchup Chiru Khulgi yum kaya akai atoi nangkhre sasan kaya mangkhre lau pangadabada laufam kaya lau pan bangamkhidre Nongmagi suraga nomlaga hingzaba Chiru Khunja sing Erang Asina Maram Oiraga thabak suba nomba chathok chasin tawbada aduki matik khudong chadaba kaya mayoknare Chiru Furup ti hingsa pamjadaba Furup ni masimakna ngasi faubada Chiru na Furup amata da tongsin kiba laite maram asina Kangchup Chiru Khul asida kanaguma miyoi amata na Khul asida khulai pairaga changbirakanu Kangchup Chiru Khul asi lanbung onthok piranu laingak na su Kangchup Chiru da santi hanjilaknaba mideng changbiu haina Cherol asina makhatari